ꯇꯥꯏꯕꯪ ꯄꯥꯟꯁꯤꯗ ꯃꯤꯒꯤꯗꯃꯛꯇ ꯃꯤꯠ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯥꯎꯔꯕ ꯙꯔꯃ ꯑꯃꯅꯤ. ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯄꯥꯟꯁꯤꯗ ꯌꯥꯝꯅ ꯑꯣꯏꯊꯣꯛꯇꯕ ꯊꯕꯛ ꯀꯌꯥꯝ ꯑꯣꯏꯕꯁꯦ ꯑꯁꯤ ꯉꯛꯅꯤꯡꯉꯥꯏ ꯃꯁꯛ ꯑꯣꯏ. ꯈꯨꯡꯒꯪ ꯑꯃꯗ ꯔꯟꯕꯤꯇꯥ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯃꯥ ꯅꯣꯃꯤꯇꯥ ꯑꯃꯗꯤ ꯃꯄꯥ ꯔꯣꯃꯤꯌꯣꯒ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯌꯥꯝ ꯀꯟꯅ ꯅꯣꯡ ꯆꯨꯏ. ꯑꯗꯨꯗ ꯔꯟꯕꯤꯇꯥꯗꯣ ꯌꯥꯝ ꯀꯟꯅ ꯂꯥꯏꯍꯧ ꯍꯧꯔꯝꯃꯤ. ꯑꯁꯤ ꯎꯕꯗ ꯅꯣꯃꯤꯇꯥ ꯑꯃꯗꯤ ꯔꯣꯃꯤꯌꯣꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯅꯣꯃꯤꯇꯥꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ, ꯅꯪꯕꯨ ꯀꯩꯅꯣ ꯈꯔ ꯇꯧꯅꯦ, ꯑꯉꯥꯡꯁꯤꯒꯤ ꯂꯥꯏꯍꯧ ꯍꯧꯕꯁꯦ ꯐꯕ ꯀꯧꯕ ꯑꯝꯇ ꯂꯩꯇꯦꯅꯦ. ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯣꯃꯤꯇꯥ, ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯗꯣꯛꯇꯔꯗꯣ ꯑꯩ ꯀꯧꯗꯨꯅ ꯄꯨꯔꯛꯀꯦ. ꯌꯥꯡꯅ ꯆꯠꯂꯒ ꯌꯥꯡꯅ ꯄꯨꯗꯨꯅ ꯂꯥꯛꯀꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯃꯤꯌꯣꯗꯣ ꯅꯣꯡ ꯃꯔꯛꯇꯨꯗ ꯗꯣꯛꯇꯔ ꯀꯧꯕ ꯆꯠꯂꯝꯃꯤ. ꯑꯁꯣꯝꯗ ꯔꯟꯕꯤꯇꯥꯗꯣ ꯂꯥꯏꯍꯧ ꯍꯧꯕꯅ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯟꯊꯔꯝꯃꯤ. ꯏꯃꯥ, ꯑꯩ ꯀꯣꯛꯁꯦ ꯆꯤꯛꯄꯅꯁꯨ ꯂꯣꯏꯔꯦ, ꯍꯛꯆꯥꯡꯁꯤꯁꯨ ꯅꯥꯕꯅ ꯂꯣꯏꯔꯦ. ꯅꯪ ꯀꯔꯤꯅꯣ ꯈꯔ ꯇꯧꯕꯤꯌꯨ ꯏꯃꯥ. ꯔꯟꯕꯤꯇꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯕꯦꯝꯃ, ꯅꯄꯥ ꯗꯥꯛꯇꯔ ꯀꯧꯕ ꯆꯠꯈꯤ. ꯗꯥꯛꯇꯔ ꯂꯥꯛꯑꯒ ꯌꯦꯡꯉꯒ ꯑꯗꯨꯝ ꯐꯖꯔꯅꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯣꯃꯤꯌꯣꯗꯣ ꯂꯥꯛꯂꯝꯃꯤ. ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯗꯥꯛꯇꯔ ꯑꯃꯠꯇ ꯂꯥꯛꯑꯝꯗꯦ. ꯑꯗꯨ ꯎꯕꯗ ꯅꯣꯃꯤꯇꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯅꯪꯁꯦ ꯊꯕꯛ ꯑꯝꯇ ꯍꯩꯇꯕ ꯃꯤꯅꯤ. ꯗꯥꯛꯇꯔ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯗꯥꯛꯇꯔꯒ ꯄꯨꯗꯅ ꯂꯥꯛꯏꯗꯨꯅ ꯀꯔꯤ ꯇꯧꯔꯦ? ꯑꯩ ꯆꯠꯂꯨꯔꯃꯤꯅ ꯅꯣꯃꯤꯇꯥ, ꯅꯪꯕꯨ ꯗꯥꯛꯇꯔꯗꯣ ꯀꯧꯕ. ꯗꯥꯛꯇꯔꯗꯣ ꯃꯌꯨꯝꯗ ꯂꯩꯍꯧꯗꯦꯅꯦ. ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯕꯁꯤꯅ ꯑꯇꯣꯞꯄ ꯈꯨꯡꯒꯪꯗꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯦ? ꯑꯉꯥꯡꯁꯤꯅ ꯑꯁꯨꯛ ꯃꯁꯥ ꯉꯝꯃꯛꯇ꯭ꯔꯤꯁꯦ? ꯑꯗꯨꯗ ꯔꯟꯕꯤꯇꯥꯗꯣ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯕꯦꯍꯨꯁ ꯑꯣꯏꯈꯤ. ꯑꯗꯨ ꯎꯕꯗ ꯅꯣꯃꯤꯇꯥꯒ ꯔꯣꯃꯤꯌꯣꯒꯗꯣ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕ ꯊꯥꯀꯨꯔꯅ ꯗꯥꯛꯇꯔ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯗꯥꯛꯇꯔꯅ ꯔꯟꯕꯤꯇꯥꯗꯨ ꯆꯦꯛ ꯇꯧꯕꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯝꯃꯤ, ꯃꯥꯏꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯂꯥꯏꯍꯧ ꯍꯧꯕꯅꯤ. ꯑꯩ ꯍꯤꯗꯥꯛ ꯏꯗꯨꯅ ꯄꯤꯔꯝꯒꯦ, ꯅꯣꯏ ꯂꯩꯔꯒ ꯄꯤꯖꯧ. ꯑꯗꯨꯗ ꯔꯟꯕꯤꯇꯥꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯑꯒ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩ ꯀꯔꯤꯝ ꯎꯗ꯭ꯔꯦ. ꯌꯦꯡꯉꯨ ꯃꯥꯏꯀꯩ ꯃꯔꯤꯗ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯦ. ꯗꯣꯛꯇꯔꯅ ꯔꯟꯕꯤꯇꯥꯗꯣ ꯑꯃꯨꯛꯀ ꯆꯦꯛ ꯇꯧꯔꯦ. ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯈꯟꯖꯕꯗ ꯃꯥꯛ ꯂꯥꯏꯍꯧ ꯍꯧꯕꯁꯤꯅ ꯃꯃꯤꯠꯁꯦ ꯇꯥꯡꯂ ꯃꯥꯜꯂꯦ. ꯍꯧꯖꯤꯛꯃꯛ ꯀꯔꯤꯝꯇ ꯌꯦꯡꯕ ꯉꯝꯂꯔꯣꯏ. ꯃꯥꯏ ꯃꯃꯤꯠꯁꯦ ꯇꯥꯡꯂꯦ. ꯗꯥꯛꯇꯔꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯔꯣꯃꯤꯌꯣꯒ ꯅꯣꯃꯤꯇꯥꯒꯗꯣ ꯀꯞꯄꯝꯃꯤ. ꯑꯗꯨꯒ ꯗꯥꯛꯇꯔꯗꯨꯒ ꯍꯪꯉꯝꯃꯤ, ꯗꯣꯛꯇꯔ ꯕꯥꯕꯨ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯃꯠꯇꯅꯤ. ꯅꯪꯅ ꯀꯔꯤꯅꯣ ꯇꯧꯕꯗꯣ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ. ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ. ꯑꯩ ꯅꯣꯏꯒꯤ ꯑꯋꯥꯕꯁꯦ ꯈꯪꯉꯤꯅꯦ. ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ. ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯃꯃꯤꯠꯀ ꯗꯥꯟ ꯇꯧꯔꯕꯗꯤ ꯈꯟꯅꯕ ꯌꯥꯏ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔꯗꯣ ꯆꯠꯈꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯈꯤ. ꯃꯃꯤꯠꯇꯣ ꯎꯗꯕꯗꯒꯤ ꯔꯟꯕꯤꯇꯥꯗꯣ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯅꯣꯡꯃ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯄꯄꯥ, ꯁꯨꯃꯥꯏꯅ ꯃꯃꯤꯠ ꯎꯗꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯑꯩ ꯁꯤꯅꯤꯡꯉꯦ. ꯅꯠꯇ꯭ꯔꯒ ꯄꯄꯥ, ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄꯤꯔꯣ. ꯔꯟꯕꯤꯇꯥꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯏꯕꯦꯝꯃ, ꯑꯩ ꯐꯅꯕ ꯇꯧꯒꯦ. ꯑꯗꯣ ꯗꯣꯛꯇꯔꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯃꯤꯠꯇꯣ ꯆꯦꯟꯖ ꯇꯧꯔꯗꯤ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯅ. ꯑꯩꯈꯣꯏ ꯃꯤꯠ ꯗꯥꯟ ꯇꯧꯕ ꯑꯃꯠꯇ ꯍꯥꯟꯅ ꯊꯤꯈꯤꯁꯤ. ꯔꯣꯃꯤꯌꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ. ꯑꯗꯨꯒ ꯊꯥꯀꯨꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ. ꯊꯥꯀꯨꯔꯅ ꯔꯣꯃꯤꯌꯣ ꯎꯕꯗ ꯍꯥꯏꯔꯝꯃꯤ, ꯀꯩꯗꯧꯔꯦ ꯔꯣꯃꯤꯌꯣ ꯚꯥꯏ, ꯋꯥꯈꯜ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯗꯣ? ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ? ꯊꯥꯀꯨꯔꯅ ꯍꯪꯕꯗꯨꯗ ꯔꯣꯃꯤꯌꯣꯅ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯉꯩ ꯊꯥꯀꯨꯔꯗꯨꯗ ꯇꯝꯂꯝꯃꯤ. ꯑꯁꯤ ꯇꯥꯕꯗ ꯊꯥꯀꯨꯔꯗꯣ ꯍꯥꯏꯔꯝꯃꯤ, ꯔꯣꯃꯤꯌꯣ ꯚꯥꯏ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ. ꯑꯩꯅ ꯑꯈꯪꯕ ꯃꯥꯏꯕ ꯑꯃ ꯂꯩ. ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯠꯂꯨꯁꯤ. ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ. ꯀꯔꯤꯅꯣꯍꯦ ꯊꯥꯀꯨꯔ, ꯃꯥꯏꯕꯅꯕꯨ ꯑꯩꯒꯤ ꯃꯇꯦꯡ ꯀꯃꯥꯏꯅ ꯄꯥꯡꯗꯣꯏꯅꯣ? ꯑꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ. ꯑꯣꯏꯊꯣꯛꯇꯕ ꯋꯥ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯃꯤꯌꯣꯗꯣ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ. ꯑꯗꯨꯒ ꯃꯌꯨꯝꯗ ꯌꯧꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯊꯥꯀꯨꯔꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯣ ꯂꯣꯏꯅ ꯇꯝꯂꯝꯃꯤ. ꯅꯣꯃꯤꯇꯥꯗꯣ ꯀꯔꯤꯝ ꯈꯨꯝꯂꯝꯗꯦ. ꯃꯍꯥꯛ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯥꯀꯨꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ. ꯏꯌꯥꯝꯕ ꯊꯥꯀꯨꯔ, ꯑꯩ ꯄꯨꯗꯨꯅ ꯆꯠꯂꯨ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ. ꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯇꯧꯒꯦ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛ. ꯑꯗꯨꯕꯨ ꯔꯣꯃꯤꯌꯣꯅ ꯈꯪꯉꯗꯤ ꯃꯍꯥꯛꯇꯤ ꯑꯩ ꯗꯥꯛꯇꯔ ꯁꯥꯎꯕꯅ ꯂꯣꯏꯔꯅꯤ. ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯏ ꯍꯥꯏꯅ. ꯅꯪꯉꯣꯟꯗ ꯀꯔꯤꯝ ꯈꯪꯍꯜꯂꯣꯏ. ꯅꯪ ꯑꯃꯨꯛꯇ ꯑꯩꯕꯨ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨ. ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ. ꯅꯣꯃꯤꯇꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯥꯀꯨꯔꯅ ꯅꯣꯃꯤꯇꯥꯗꯣ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ. ꯃꯥꯏꯕꯗꯣ ꯕꯤꯖꯣꯏ ꯀꯧꯔꯝꯃꯤ. ꯕꯤꯖꯣꯏꯅ ꯅꯣꯃꯤꯇꯥꯗꯣ ꯎꯕꯒ ꯍꯥꯏꯔꯝꯃꯤ, ꯂꯥꯎ ꯏꯆꯥꯅꯨꯄꯤ ꯅꯣꯃꯤꯇꯥ, ꯂꯥꯎ. ꯑꯩ ꯈꯪꯉꯦ ꯅꯪ ꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ. ꯃꯥꯏꯕꯗꯨꯅ ꯅꯣꯃꯤꯇꯥ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯅꯣꯃꯤꯇꯥꯗꯣ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯔꯝꯅ ꯈꯪꯉꯤꯅꯣ ꯍꯥꯏꯅ. ꯑꯣꯖꯥ ꯃꯥꯏꯕ, ꯅꯪꯗꯤ ꯂꯣꯏꯅ ꯈꯪꯉꯤ. ꯑꯩꯒꯤ ꯑꯋꯥꯕꯁꯤꯁꯨ ꯑꯃꯨꯛꯇ ꯀꯣꯟꯕꯤꯌꯨ. ꯅꯣꯃꯤꯇꯥꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯃꯥꯏꯕꯗꯣ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤ.
ꯑꯗꯨꯒ ꯅꯣꯃꯤꯇꯥꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯗꯤꯕꯥ ꯑꯃ ꯄꯤꯔꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯃꯤꯇꯥꯅ ꯃꯈꯨꯝꯗꯣ ꯍꯥꯡꯗꯣꯛꯄꯗ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯁꯤꯗꯤ ꯃꯤꯒꯤ ꯃꯃꯤꯠꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕ ꯍꯥꯏꯕꯩ ꯀꯣꯟꯕꯤꯔꯦ꯫ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯥꯏꯕꯕꯨ꯫ ꯆꯠꯂꯣ ꯅꯣꯃꯤꯇꯥ ꯆꯠꯂꯣ, ꯑꯗꯨꯒꯤ ꯃꯃꯤꯠꯇꯣ ꯏꯆꯥꯅꯨꯄꯤ ꯔꯟꯕꯤꯇꯥꯗ ꯍꯥꯞꯆꯤꯜꯂꯨꯆꯣ, ꯃꯍꯥꯛ ꯑꯃꯨꯛꯀ ꯂꯣꯏꯅ ꯎꯕ ꯐꯪꯂꯗꯧꯕꯅꯤ꯫ ꯅꯣꯃꯤꯇꯥꯗꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯃꯃꯤꯠꯇꯣ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯃꯤꯌꯣꯗꯣ ꯊꯕꯛ ꯁꯨꯕ ꯈꯔꯅꯤ ꯃꯄꯥꯟꯗ ꯆꯠꯂꯝꯃꯤ꯫ ꯅꯣꯃꯤꯇꯥꯅ ꯃꯃꯤꯠꯇꯣ ꯄꯨꯗꯨꯅ ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯔꯟꯕꯤꯇꯥꯗ ꯃꯃꯤꯠꯇꯣ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯃꯤꯠꯁꯦ ꯂꯣꯏꯅ ꯎꯕ ꯐꯪꯉꯦ, ꯌꯦꯡꯉꯨꯇꯨ꯫ ꯑꯗꯨꯒ ꯃꯃꯣꯟ ꯃꯅꯨꯡꯗ ꯅꯣꯃꯤꯇꯥꯅ ꯃꯥꯏꯕꯗꯨꯕꯨ ꯊꯥꯒꯠꯂꯒ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯅꯨꯡꯊꯥꯡꯗꯨꯗ ꯅꯣꯃꯤꯇꯥꯒ ꯔꯟꯕꯤꯇꯥꯒ ꯇꯨꯝꯃꯤꯉꯩꯗ ꯔꯟꯕꯤꯇꯥꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯝꯃꯤ꯫ ꯔꯟꯕꯤꯇꯥꯒꯤ ꯃꯃꯤꯠꯇꯒꯤ ꯏ ꯉꯛꯇ ꯇꯥꯔꯝꯃꯤ꯫ ꯔꯟꯕꯤꯇꯥꯗꯣ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯒ ꯈꯨꯡꯒꯪꯒꯤ ꯃꯥꯏꯀꯩꯗ ꯆꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯡꯒꯪꯒꯤ ꯃꯤꯅ ꯃꯤ ꯑꯁꯤꯕ ꯑꯃ ꯐꯪꯅꯩ꯫ ꯑꯣꯏꯃ ꯌꯦꯡꯉꯨꯅꯦ, ꯀꯅꯥꯅꯕꯨ ꯍꯥꯠꯂꯤꯅꯣ ꯔꯥꯖꯤꯕꯁꯦ? ꯁꯥ ꯉꯥ ꯍꯥꯠꯄ ꯑꯗꯨꯃꯥꯏꯅ ꯍꯥꯠꯄꯤꯔꯝꯃꯦꯅꯦ, ꯃꯥꯒꯤꯗꯤ ꯃꯃꯤꯠꯁꯨ ꯀꯣꯊꯣꯛꯑꯝꯃꯦ, ꯌꯦꯡꯉꯨꯅꯦ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯨꯅ ꯔꯥꯖꯤꯕꯀꯤ ꯍꯛꯆꯥꯡꯗꯣ ꯑꯟꯇꯤꯝ ꯁꯪꯁꯀꯥꯔ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯡꯗꯥꯡ ꯔꯟꯕꯤꯇꯥꯗꯣ ꯑꯃꯨꯛꯀ ꯃꯤꯀꯞ ꯊꯣꯛꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯏꯗꯣ ꯂꯩꯃꯥꯏꯗꯨꯗ ꯇꯥꯔꯝꯃꯤ꯫ ꯔꯟꯕꯤꯇꯥꯗꯣ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯐꯝꯃꯝꯃꯤ, ꯑꯗꯨꯒ ꯅꯣꯃꯤꯇꯥꯁꯨ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯔꯟꯕꯤꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯅꯣꯃꯤꯇꯥꯅ ꯔꯟꯕꯤꯇꯥꯗꯣ ꯀꯧꯏ꯫ ꯔꯟꯕꯤꯇꯥꯗꯣ ꯃꯅꯤꯡ ꯑꯣꯟꯊꯣꯛꯄꯗꯒꯤ ꯁꯨꯡꯂꯩ ꯂꯩꯁꯤꯜꯂꯛꯇꯦ ꯃꯃꯥꯏꯗꯣ꯫ ꯑꯗꯨꯗꯒꯤ ꯅꯣꯃꯤꯇꯥꯗꯣ ꯔꯟꯕꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ, ꯀꯔꯤ ꯇꯧꯔꯦ ꯏꯕꯦꯝꯃ, ꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯣ? ꯅꯣꯃꯤꯇꯥꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯔꯟꯕꯤꯇꯥꯗꯣ ꯃꯃꯥꯏ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯔꯟꯕꯤꯇꯥꯒꯤ ꯃꯃꯥꯏꯗꯣ ꯌꯥꯝꯅ ꯑꯀꯤꯕ ꯃꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ, ꯃꯃꯤꯠꯇꯒꯤ ꯏ ꯆꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯑꯁꯤ ꯎꯕꯗ ꯅꯣꯃꯤꯇꯥꯗꯣ ꯀꯤꯃꯟꯗꯅ ꯃꯐꯝꯗꯨꯗ ꯕꯦꯍꯨꯁ ꯑꯣꯏꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯔꯣꯃꯤꯌꯣꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯔꯣꯃꯤꯌꯣꯅ ꯍꯪꯕꯗꯨꯗ ꯅꯣꯃꯤꯇꯥꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯔꯣꯃꯤꯌꯣꯗ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯏꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯅꯪꯅ꯫ ꯑꯗꯨꯗꯒꯤ ꯔꯣꯃꯤꯌꯣꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯣꯃꯤꯇꯥ ꯑꯃꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤ ꯀꯌꯥ ꯄꯨꯗꯨꯅ ꯕꯤꯖꯣꯏ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯊꯪꯅꯕ ꯊꯥꯀꯨꯔꯗꯣ ꯃꯐꯝꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯟꯕꯤꯇꯥꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯎ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯣ ꯎꯕꯗ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯈꯨꯡꯒꯪꯒꯤ ꯑꯄꯪꯕ ꯃꯤꯁꯥ, ꯅꯣꯏ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ꯫ ꯑꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯕꯂꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯊꯥꯀꯨꯔ ꯑꯃ ꯂꯣꯏꯔꯗꯧꯔꯕꯅꯤ꯫ ꯑꯉꯥꯎꯕ ꯃꯥꯏꯕ, ꯁꯪꯁꯥꯔꯁꯤꯗ ꯂꯥꯛꯄ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯤꯒꯗꯕꯅꯤ, ꯅꯪꯁꯨ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯊꯥꯗꯣꯛꯎ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯌꯥꯡꯅ ꯊꯥꯗꯣꯛꯎ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯉꯁꯤ ꯊꯥꯗꯣꯛꯂꯔꯣꯏ, ꯉꯁꯤ ꯃꯍꯥꯛ ꯁꯤꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯃꯔꯣꯏ ꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯔꯣꯃꯤꯌꯣꯅ ꯆꯥꯀꯨ ꯑꯃ ꯄꯨꯊꯣꯛꯂꯒ ꯊꯥꯀꯨꯔꯒꯤ ꯃꯉꯛꯁꯝꯗ ꯊꯝꯂꯝꯃꯤ꯫ ꯑꯉꯥꯎꯕ ꯃꯥꯏꯕ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯊꯥꯀꯨꯔꯁꯨ ꯃꯐꯝꯁꯤꯗ ꯃꯉꯛꯁꯝ ꯀꯛꯇꯨꯅ ꯊꯥꯗꯒꯅꯤ ꯑꯩꯅ꯫ ꯊꯥꯗꯣꯛꯇꯣꯏꯔꯥ ꯊꯥꯗꯣꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯌꯨ, ꯊꯥꯗꯣꯛꯀꯗ꯭ꯔꯥ ꯊꯥꯗꯣꯛꯑꯣꯏꯗ꯭ꯔꯥ, ꯀꯧꯑꯣꯔꯥ? ꯊꯥꯀꯨꯔꯗꯣ ꯍꯥꯠꯇꯒꯤ ꯇꯧꯕꯗꯨꯗ ꯃꯥꯏꯕ ꯕꯤꯖꯣꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯣ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯨꯅ ꯃꯥꯏꯕ ꯕꯤꯖꯣꯏ ꯑꯃꯗꯤ ꯊꯥꯀꯨꯔꯗꯣ ꯃꯐꯝꯗꯨꯗ ꯐꯨꯗꯨꯅ ꯍꯥꯠꯈꯤ꯫ ꯃꯥꯏꯕ ꯕꯤꯖꯣꯏꯅ ꯁꯤꯈꯤꯕꯒ ꯃꯍꯧꯁꯥꯒꯨꯝꯅ ꯔꯟꯕꯤꯇꯥꯗꯣ ꯑꯃꯨꯛꯀ ꯐꯈꯤ꯫